LAMDAM ASIDA logi WANGMADA SHIJINNARIBA KHUTSU KHUTLAI PIKHATLAKNABA Governor AJAY KUMAR BHALLANA THAKHIBA MATAM NGARANG LOIKHIBAGA LOINANA Central Force AMASUNG State Force ki APUNBA team singna NGARANG NUMIDANG PUNG 4 dagi Bishnupur District ki Tongan Tonganba Mapham kayada flag march Chathaba Houkhre NGARANG NUMIDANG Wairam District asigi manung channa leiba Nambol Moirang Kumbi amasung Fogakchau Ikhai na chingba mafam singda flag march chathaki Panba yabadi state asida president's rule thamkraba matungda LAMDAM asigi mahausagi fibamda hanjil hannaba laukhalakpa khongthang singi saruk ama oina lona yadaba KHUTSU KHUTLAI sing PIKHATLAKNABA Governor AJAY Kumar Bhallana khanghankibani KHUTSU KHUTLAI sing PIKHATLAKNABA thakiba matam adugi aroiba numit ngarang oikhibani masigi matung inna ngarang phawbada district asigi Tongan Tonganba police station kayada makhal makha kayagi KHUTSU KHUTLAI singsu pikhatnarakibani police tagi fangba paw amagi matung inna makha tanasu flag march amadi search operation na chingba kaya LAMDAM asigi Tongan Tongan Mapham kayada chathakigani hairi